Tara-taret suba chahi chadagi horaga Europe Mahadesh maruaina France, England, Germany da gyan lawsing leraba intellectual singna luchingduna cultural movement amakak tholakhi. Masigi matam asibo aikhoina hojek Age of Enlightenment haina kawi. Enlightenment haibagi wan thokna mangal fangba haibani. Aduna masigi movement sigi pandamdi bigyan bu mayamda santokpiba reason amadi logic season aduna thana dagi chanaraklaba antavishwas amadi aranba thajanaba singbo singnaba asini. Ngasidi aikhoi gyan lawsing na mioi babu wakhal ki thak wangkhat hanbiduna mangal fanghanbi haibase loina khangna yanare adubu matam adudadi masi mioi bagi wakhal khanarambagi mawngda yawal pubirakpa concept ama oirami 1776 Enlightenment movement kana chatharingai manungni Germany gi state Bavaria hariba mafam sida Johann Adam Weishaupt koba German philosopher asina secret society amakhak linkhatkhi Weishaupt na mahaki group adu ahan badadi perfectibilist haina kaurami Adubu masigi ming asidi tabada fagi mali haina khanbana hongtok hongjin khara tawraba matung ko nadi the order of the Illuminati haina thonki group to the yauraba matung member sing level ahum mathang progress naina ka khalak payai mangal fangbagi chang khetnabagi matung inna khwaidagi ahanba level tuna novice kawi haibadi nongna changlak tangari ba beginner haibani ani suba thak aduna Minerval haribasi Roman singi mahilo singi lairembi Minerva gi mingdagi loduna thonbani khwaidagi maton thangbada leiriba aduna illuminated Minerval kawi konadi level 16 faw yam khalaktuna khwaidagi mathak thangba adu king habadi ningthogi mingthol faw pirami Illuminati haribasina amuk Latin wahi Illuminatus tagi lakhibani Illuminatus haibagi wan thokna mangal fanglaba mi haibani Masi kariguma subject ama maru aina dharma gi matangda thoidokna ahenba mangal fanglaba mi haina hanbasu yai matam kharadi kana khanghandana group asilona leirami adubu Joseph Utzschneider ko ba hana member oiramba nupa asina Bavaria gi Grand Duchess ta chithi ama iraktuna group asige maramda haidokhi adudagi Grand Duchess tuna mahaki nupa Duke of Bavaria da amok khanghanduna anoba law amakhak pass tawkhi Anoba law aduna hai hana mangjongna na authorized tawdaba society amata semba yaroi 1785 ta Illuminati bu ban tawkhi amadi kariguma niyom gi wangmada member oirma thengnaragadi sibagi cherak pigani haidana lauthokhi secret society kaya ama yam ka hena popular okhatnarakpadagi Bavaria gi ningthobu singhasan-dagi inthorakpa yai haidana kirakpagini Masigi matungda Europe ki mafam dagi member lising ani hena khombangam khi haina khiba group asi karam tawkhrage haiba kanana su sengna khangnade group asi namthakraba chahi kaya matung fawba amadi hojiki matam sidasu Illuminati leiri haina khanaba mi mayam amadi conspiracy theory singsu marangkai na leiri Conspiracy theory haibadi aronba mi kangbu amana lautuna duna akaiba thabak tongnanaba natragana kariguma pandam ama fangnanaba hotnari haina thajanaba adubuni Illuminati thugai khraba matungda Weishaupt Bavaria thadoktuna jenki amadi Gotha hariba mafam sida mapunsi lenki 1830 da sidringai mamang mahakna Illuminism gi maramda lairi kaya irammi adubu Illuminati ga mari leinaba thabak amatada saruk yakite Adom hana Illuminati gi maramda takraba oiragadi masigi symbol asi soidan ubiramlani masibu Eye of Providence natragana ichamchamna the all seeing eye khudingmakpu uba mit haibani United States ki $1 bill gi maningda su yawi adubu masi mayamna thajanabagi onataina bada Illuminati gi symbol di suknat natte makhoina sizina kiba logo haigadra symbol haigadra adudi masigi Owl of Minerva hariba asini Ngasai mathaktasu panjakre Minerva haribasi Roman singi gyan lawsing amadi mahima singi lairembini Roman mythology gi wari singda maku macha amana Minerva gi manakta loina dunata lei maram asina maku gi symbol si gyan lawsing amadi mangal fangbaga mari leina halami Owl of Minerva si Owl of Athena haina su khangnai maramdi Minerva hariba lairembi si Greek goddess of wisdom Athena the base tawba oibanani Eye of Providence si matau karamni Illuminati ka mari lena halimlibano masi karam kandagi kanana hodoklambano haibadudi khangnade adubu karigi damak seasonaribano haibasidi ira laina haibangamgani pumna makpu ubangamba lai ki mit asi dharma kayada matam kuirabadagi yauduna lakli aikhoina khangjabada khwaidigi anganba matamgi example di Egypt ki lai Horus ki symbol Eye of Horus asini Mid sida cheliba artha asina Illuminati gi symbol ni haina khanlibasi chanai maramdi aikhoina tawriba khudingmakpu ui khangi hariba Illuminati ni hoi sibudi chanare haiba yare adubo symbol asida thak 16 yawba pyramid amasu utli thak 16 sina represent tawribasi America gi original colony 16 aduni
Hangba yaba wahangdi masina amok Illuminati ga mataw karamna mari lainariba. Conspiracy theorist thajaba mi singdi kainoma adum soidana khumlakani. Prithivida thokiba achau thodok khara maru aina French Revolution US ki President John F Kennedy bu assassinate tokhiba asina chingbasingda Illuminati gi khut yawi haidana conspiracy theory singna lawi mi kharana thajane Bavaria dagi Illuminati thingjin khraba matung White House US ta lakhi amadi America gi khwaidgi ahanba President George Washington bu hatkhi mahakna Washington bu hatlaba matung President saduna leikhi asini Masigi theory sida thajaba mi singna hai $1 bill da yauriba George Washington gi portrait asi aseng badi Adam Weishaupt ni television series oibagi Shaktiman ano am upsilaga maya chauba Gangadhar saraga lot payabai wani adubu aseng mataibangda matau karam na masibo oithokadoribno Illuminati na pangthoki thajana ba atopa thabak khara hairagadi September tang 13 gi US ta aeroplane thomjinduna chathakhiba aki akhangi thodok sasinaba moon landing asina jingbani Maming later celebrities kaya ming oina palabada Jay-Z, Beyonce, Eminem, Queen Elizabeth Fau Illuminati gi member ni hainai. Adubu mayam sidagi khwaidagi hena kaman oina thajana badudi Illuminati na New World Order semna bahonari haiba asini. Masibu thajaba conspiracy theories singna hai Illuminati members singna leibak ki government, politicians amadi achoba corporation singda masak lotuna changsilaba matung Shakti supai passion ba totalitarian government amalingkhat pa asini. Masibu New World Order haina khangnei mi khara amanadi Illuminati si Nazi ga mari leinei Hitler na siba malhalamaga Argentina da lot khibani haina thajanei masigi group asi Satan dagi olakpani haina khanabasu yawi haijening badi wakhal na bule haw leiragadi jat wata mayam amasu masalonghan bayai adubu hana panjakhibaduni 1785 ta namthakhiba Bavarian Illuminati du makha chatha hori haibagi evidence ama faw leibadi natte Ngasigi numit sida asengma Illuminati ni haina claim tawjaba organizations kaya lay haurakpagi original Bavarian Illuminati dudi secret society oina leina bahotnakhi aduba hujikan gi modern Illuminati singdi maka phone na website ka hangdana member sing khomna bahotnai Bavaria da haudokhiba original Illuminati da ihan hanbadadi mi manga khaktamak yaurakhi makhoina masak lochanabagi damak sasinaba ming amamam thonjakhi Khudam oina Weishaupt na Spartacus onki atai mari duna Ajax, Agathon, Tiberius amadi Erasmus Roterodamus ni adubu yamna interesting oiribadi Illuminati hek panbada marumda lona leiduna khudingmakpu control tawba group ni haina khanariba asini Masi original Illuminati dugadi pura ona denabani Weishaupt na Illuminati linkhat kribasi lining na miyambu control tawba shakti lana sizinarakpabu mayoknabagi damaktani 17th amadi 18th century da atai secret society kaya su leirami adubu Illuminati na akhanna bamong da launaribasi fictional or balari kaya amana ohelakpani haibayai Proofs of a conspiracy ko balairik amada Illuminati group leiri amadi antarjati gi thakta lautuna ba thabak kaya chathari haidana 1798 te irakhi hek fonglakpaga wawa lauramba theory si amok sithakhi adubu jahi chamagi matungda amok the Illuminatus trilogy hariba lyric singsina theory sibu hingat halakhi ngasigi matamdasu Illuminati theory si mayamna yam interest leinaba topic ama oiri Dan Brown gi yamna maming chatkhiba lyric Angels and Demons amadi Lara Croft Tomb Raider asina chingbasing dasu utli